ꯁꯤꯕꯨ ꯃꯉꯣꯟꯗ ꯋꯦꯜꯀꯝ ꯇꯧꯖꯔꯤꯁꯤꯅꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯏꯆꯤꯟ ꯌꯥꯎꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯩꯕꯥꯛ ꯒꯥꯔꯤ ꯂꯥꯛꯇꯅ ꯂꯩꯕꯥꯛ ꯍꯣꯟꯕ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯗꯨ ꯂꯩꯕꯥꯛ ꯍꯣꯟꯕ ꯂꯣꯏꯒꯗꯧꯔꯦ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯆꯤꯟ ꯃꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯩ ꯉꯁꯤꯒꯤ ꯒꯥꯔꯤ ꯃꯔꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤꯅꯦ ꯂꯩꯕꯥꯛꯇ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯑꯣꯛꯀꯗꯕ ꯍꯥꯏ ꯏꯆꯤꯟ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯅꯥ ꯂꯩ ꯏꯆꯤꯟ ꯃꯌꯥꯝ ꯅꯣꯡ ꯆꯨꯕꯗꯨꯅ ꯃꯣꯏ ꯂꯝꯕꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯕꯪꯁꯤꯅ ꯏꯆꯤꯟ ꯃꯌꯥꯝ ꯀꯅꯥ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯩꯕꯥꯛꯄꯨꯗꯤ ꯍꯣꯟꯕ ꯂꯣꯏꯔꯦ ꯏꯆꯤꯟ ꯃꯌꯥꯝ ꯁꯤ ꯂꯩꯕꯥꯛꯁꯦ ꯍꯩꯍꯜꯂꯤꯃꯦꯕꯀꯣ ꯁꯤ 15 ꯁꯥꯡꯉꯤ ꯁꯤꯒꯩꯅ ꯑꯁꯣꯝ ꯃꯄꯥꯟꯕ ꯀꯣ ꯈꯨꯅꯤꯡ 15 ꯁꯥꯡꯕ ꯈꯨꯅꯤꯡ 8.5 ꯄꯥꯛꯄ ꯂꯝꯁꯦ ꯏꯆꯤꯟ ꯃꯌꯥꯝ ꯃꯇꯣꯟꯗꯩꯁꯤꯅ ꯑꯩꯒꯥꯎꯒꯤ ꯁꯟ ꯆꯥꯅꯕ ꯂꯧ ꯈꯔ ꯂꯤꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯨꯅꯤꯡ 8.5 ꯄꯥꯛꯑꯦ ꯑꯗꯨꯒꯩꯗꯤ ꯈꯨꯅꯤꯡ 15 ꯁꯥꯡꯉꯤ ꯃꯐꯝꯁꯦ ꯃꯨꯕꯔꯦ ꯁꯤ ꯇꯤꯟ ꯕꯥꯟ ꯀꯌꯥ ꯆꯪꯒꯅꯤ ꯅꯣꯏ ꯐꯨꯇꯤꯅ ꯌꯥꯅꯤꯗ꯭ꯔꯥ 8 ꯐꯨꯇꯤꯅ ꯌꯥꯗꯣꯏꯔꯥ ꯅꯣꯏ ꯐꯨꯇꯤꯅ ꯌꯥꯔꯅꯤ ꯈꯨꯅꯤꯡ 8.5 ꯄꯥꯛꯄꯅꯤꯅꯅꯦ ꯅꯣꯏ ꯐꯨꯇꯤ ꯑꯣꯏꯗꯤ धारीꯗ मी 1.5 फूट चखरनी ꯌꯨꯝꯗ ꯁꯥꯗ꯭ꯔꯤꯉꯩꯗꯤ ꯁꯥꯔꯒꯅꯤ ꯑꯣꯜꯂꯒ ꯍꯥꯏꯗꯤ ꯅꯣꯏ ꯐꯨꯇꯤꯁꯤꯅ ꯇꯤꯅ ꯅꯤꯄꯥꯅ ꯕꯥꯜꯂꯝꯣꯏ ꯃꯥꯜꯂꯦ ꯍꯥ ꯅꯠꯇꯦ 8 फुटी 8 टिनाना 10 फुटी ने टिना 3 ने बालमनेबा 10 फुटी से द नोई फुटी टिना निपान ओइदोनि नोई फुटी दे नोई फुटी दे टिना 8 टिना ना बानमनेबा नाकरने बालनी हेन चंगनेबा चंगनी खुनिं 15 नत्रा ꯑꯗꯨꯗꯤ 7 3 9 13 7 3 12 ꯁꯤ ꯀꯔꯤ ꯎꯄꯥꯝꯕꯤꯕ ꯔꯛꯇ ꯆꯟꯗꯟ इचना मैम से रक्तो चंदोन नीचे रक्तो चंदन है उ पाम्बिदो रक्तो चंदोन है खोई चंदोन थिम्बदो लाइदे कटपदो सी रक्तो चंदोन की पाम्बी नीचना मैम फना चावरे नंग उद्रा माई मसाले ngang gì rồi Sibu kita handu jeng demi chao re bu uji heng jole bisa phang ni tra bendau le na rokto chandan pambi ni chandon gi rokto chandan eleba gari lakpa
ꯂꯩꯕꯥꯛ ꯍꯩꯔꯤꯁꯤꯒ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ LB ꯊꯥꯔꯤꯕ ꯁꯤꯒꯗꯤ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯕꯦꯟꯗꯣ ꯕꯦꯟꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯠꯇꯦ ꯕꯦꯟꯗꯧ ꯍꯥꯏꯕꯅꯤꯗ ꯍꯅꯨꯕꯤꯅꯤ ꯕꯦꯟꯗꯧ ꯂꯩꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯈꯔ ꯄꯤꯔꯧ ꯆꯔꯥ ꯆꯔꯥ ꯍꯧꯗꯦ ꯍꯧꯕ꯭ꯔꯥ ꯍꯧꯗꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯍꯧꯗ꯭ꯔꯤ ꯕꯦꯟꯗꯧ ꯃꯔꯨ ꯄꯥꯜꯂꯒ ꯃꯔꯨ ꯇꯥꯔꯒ ꯃꯔꯨ ꯑꯁꯤ ꯄꯥꯝꯕꯤꯅꯦꯕꯀꯣ ꯀꯔꯝꯕ ꯄꯥꯝꯕꯤꯅꯣ ꯁꯤ ꯄꯥꯝꯕꯤꯁꯦ ꯕꯦꯟꯙꯧ ꯁꯦ ꯎꯔꯕ ꯁꯤ ꯃꯅꯥꯅꯤꯁꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤ ꯍꯌꯦꯡꯅꯦ ꯆꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯆꯟꯗꯣꯟꯅꯤ ꯉꯥꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯁꯤ ꯄꯥꯝꯕꯤꯁꯦ ꯔꯛꯇ ꯆꯟꯗꯣꯟ ꯄꯥꯝꯕꯤ ꯕꯨꯖꯤꯁꯦ कुछ भी नहीं सुई जा रहा कई सुई सिगना अपराजिता है क्या ना दुर्गा पूजा रे चंगे मागी लेसे कोई सोनी पूजा रे कर ले लेडी बेनो असिना आगोर पाम्बिनी है लापरे चरापुर ओ चरा द हौद्री है बने हुजी मरु पाला कांडने सिना आगर पाम्बी आगोर पाम्बी कुइरे चे होरी से चंदन जारो मनी नंग होली दा ए गानी बुजी से हजिकने चरादो हौद्रियबनेको हयेंसे चावरकांदा लिरकांदा अदे मरु मपानसा मरु पालकने मरु तारा चरा हौरी अदुगा ऑटो रिजर्व तो लो कार रिजर्व तोगा हयेंग चरा आमदा एगावदी चरा पामी चामयंखै चनी दुमाय जोलेबा से रोकतो तन पाम्बिसे पाम्बी चरा आमदा लुपा चामयंखै चनी के जोली करीगे हौद्रिनो हजी हौद्रिये असे हयेंग मपान सारगने मरु पालकनेबको मरुरो तारकांदा हयेंसे मरु मपान सागनेबा होय पिरके रिजर्व का हारे तना दु ए रिजर्व लाक्तदि कई लाकनी रक्तो चंदोन आदे ना हेते फंगरो बाजार पाम्बी अमदा लुपा 500 का जोले एगावना चामयंखै चनी दुमाय थारी रक्तो चंदोन मदगदी कईगनो जा चंदोन से लोय हौरी मारे आगोर चंदोन मारे जुबा कुसुम कुंडो लोयना हौरी असिना चामना पाम्बिनिसे अखोय चामना मना असंबिदो चिंगनिबा असिना हापगे त फमदै गाड़ी अहम लेबा कैसु लेती पानी पूरी सु पिजेदबा पेलेबने नंगी चाचा हिजादे दिना स्वाय जुंग सादमी जुंगनने यो ममांगदा साबोथेबा मी कनाम लेते सुम थबक सुबा जेंबो ना सुम
ꯊꯥꯔꯤꯃꯤ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯅꯣꯡꯒꯤ ꯀꯩꯅꯣꯗꯣ ꯇꯤꯟꯗꯣ ꯇꯥꯔꯅꯦꯕ ꯈꯔ ꯋꯥꯡꯈꯠꯂꯁꯨꯅꯦ ꯇꯤꯟ ꯍꯦꯛꯇ ꯇꯥꯔꯅꯤꯕ ꯅꯣꯡꯗꯣ ꯇꯤꯟ ꯈꯛ ꯇꯥꯅꯤ ꯀꯅꯥ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯁꯦ ꯆꯥ ꯃꯅꯥ ꯈꯔ ꯄꯤꯔꯛꯑꯣ ꯆꯥ ꯃꯅꯥ ꯂꯣꯛꯄ ꯃꯇꯝ ꯋꯥꯠꯂꯤ ꯍꯌꯦꯡ ꯅꯤꯡꯊꯝꯊꯥꯗ ꯂꯣꯛꯏ ꯁꯨꯡꯕ ꯃꯇꯝ ꯄꯤꯔꯛꯀꯦ ꯁꯨꯡꯕꯁꯤꯒ ꯁꯨꯡꯗꯦ ꯑꯦꯒꯥ ꯍꯣꯏꯗꯤ ꯃꯣꯏ ꯑꯁꯥꯝ ꯕꯒꯥꯟꯗꯒ ꯁꯨꯡꯍꯟꯗꯦ ꯃꯣꯏꯗꯤ ꯗꯤꯜꯂꯤꯗ ꯊꯥꯏ ꯀꯩꯅꯣ ꯄꯥꯡꯕꯤꯁꯨ ꯃꯄꯥꯟ ꯁꯥꯏꯅꯦ ꯁꯦꯒꯨꯟꯁꯦ ꯁꯦꯒꯨꯟꯁꯦ ꯐꯌꯥꯝ ꯍꯧꯔꯦꯕꯨ ꯑꯆꯨꯝ ꯆꯨꯝꯕ ꯌꯥꯎꯗꯦ ꯁꯤꯁꯨ ꯀꯥꯔꯣꯡ ꯇꯨꯔꯣꯡ ꯃꯠꯇ ꯁꯣꯏꯅ ꯃꯇꯝꯗ ꯍꯧ ꯁꯦꯒꯨꯟ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥ ꯑꯝꯇ ꯑꯆꯧꯕ ꯍꯧꯗ꯭ꯔꯤ ꯎ ꯀꯨꯡꯃꯟꯈ꯭ꯔꯦ ꯎ ꯌꯥꯝ ꯀꯨꯡꯉꯁꯨ ꯆꯥꯎꯕ ꯉꯝꯗꯦꯕ ꯆꯞ ꯃꯥꯟꯅ ꯊꯥꯏꯅ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯆꯥꯁꯤ ꯍꯥꯏꯔꯤꯕꯔꯣ ꯕꯦꯟꯊꯧꯒꯤ ꯍꯦꯛ ꯁꯪꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯈꯪꯗꯦ ꯁꯤꯒ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ ꯆꯠꯂ ꯆꯠꯇꯤ ꯍꯥꯏꯅ ꯕꯦꯟꯊꯧ ꯁꯤ ꯂꯩ ꯄꯥꯝꯕꯤꯁꯤ ꯆꯠꯂ ꯆꯠꯇꯤ ꯀꯧꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯄꯅꯤ ꯍꯣꯏ ꯅꯨꯡꯊꯤꯟ ꯀꯟꯃ ꯂꯣꯏꯔꯤꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯨꯕꯁꯦ ꯃꯃꯩ ꯌꯥꯎꯗꯕꯅꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯦꯜꯕꯤ ꯃꯇꯝꯗꯤ ꯅꯠꯇꯦ ꯑꯦꯜꯕꯤ ꯃꯇꯝꯗꯤ ꯅꯠꯇꯦ ꯁꯤ ꯑꯒꯣꯔ ꯌꯥꯎꯔꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯤ ꯇꯨꯏꯁꯟ ꯑꯗꯨꯝ ꯆꯠꯂꯤꯔꯥ ꯇꯨꯏꯁꯟ ꯁꯣꯔꯗꯣ ꯁꯣꯔ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯅꯥꯅ ꯀꯛꯂꯤꯕꯅꯣꯁꯨ ꯑꯩꯅ ꯅꯣꯏ ꯗꯥꯏꯔꯦꯛ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯀꯣꯃꯦꯟꯗꯣ ꯄꯥꯎ ꯏꯁꯩ ꯁꯛꯄ ꯃꯤꯒꯤ ꯅꯃꯥꯏ ꯊꯛꯀꯅꯨꯀꯣ ꯍꯥꯏ ꯕꯦꯟꯊꯧꯅ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯍꯦ ꯅꯁꯨꯕꯨ ꯃꯥꯏ ꯊꯛꯄ꯭ꯔꯅꯦ ꯑꯩꯅ ꯃꯥꯏ ꯂꯩꯔꯤꯗꯤ ꯄꯩꯁꯥ ꯀꯧꯔꯤꯅꯤ ꯕꯦꯟꯊꯧꯗꯤ ꯀꯤꯇꯣꯔ ꯆꯪꯉꯝꯗꯦ ꯅꯪꯗꯤ ꯗꯤꯗꯤꯗ ꯍꯥꯏꯕ ꯁꯥꯏꯀꯜ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯄꯨꯗ ꯍꯥꯏꯕ ꯁꯥꯏꯀꯜ ꯍꯥꯞꯄꯨ ꯍꯥꯏꯕ ꯑꯩꯅ ꯄꯨꯄꯨꯅ ꯄꯣꯠ ꯄꯤꯔꯛꯇꯣꯔꯤ ꯍꯥꯏꯕꯗꯨꯗ ꯁꯥꯏꯀꯜ ꯍꯥꯞꯄ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩ ꯁꯤ ꯁꯥꯔꯦ ꯃꯃꯥ ꯐꯖꯕ꯭ꯔꯣ ꯆꯔꯛ ꯆꯠꯇꯤ ꯍꯥꯏꯗꯣ ꯐꯖꯩ ꯆꯔꯛ ꯆꯠꯇꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯄꯅꯤ ꯆꯔꯛ ꯆꯠꯇꯤ ꯍꯥꯏꯅ ꯂꯩꯗꯣꯏꯅꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯕꯦꯟꯊꯣ ꯍꯣꯏꯗꯤ ꯇ꯭ꯔꯦꯟꯒ ꯎꯕ ꯐꯪꯉꯝꯈꯤꯔꯣꯏ ꯇ꯭ꯔꯦꯟ ꯌꯦꯡꯒꯦꯔꯣ ꯇꯨꯝꯃꯨꯔ ꯊꯣꯛꯂꯛꯏ ꯃꯥꯜꯂꯦ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯕꯦꯟꯊꯧ ꯇ꯭ꯔꯦꯟ ꯌꯦꯡꯁꯤꯔꯥ ꯆꯔꯛ ꯆꯠꯇꯤ ꯍꯥꯏꯕ ꯂꯩꯁꯦ
ꯃꯅꯥꯁꯨ ꯄꯤꯛꯏ ꯆꯔ ꯆꯠꯇꯤ ꯍꯥꯏꯁꯦ ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯦ ꯃꯥ ꯂꯩꯁꯦ ꯈꯇꯪ ꯀꯥꯏꯗ ꯑꯁꯣꯝ ꯆꯠꯇꯅ ꯀꯗꯥꯏ ꯂꯩꯈꯣꯝ ꯃꯔꯛ ꯆꯠꯇꯣꯏꯅꯣ ꯑꯣ ꯑꯩꯈꯣꯏ ꯅꯥꯀꯤꯅꯤ ꯑꯗꯨ ꯀꯩ ꯍꯥꯏꯕ ꯆꯪꯂꯝꯃꯤꯗꯨꯗꯤ ꯌꯥꯏ ꯑꯃꯨꯔꯛ ꯆꯪꯉꯝꯃꯒ ꯂꯨꯄꯥ ꯄꯂꯥ 6 ꯂꯨꯄꯥ 70 ꯊꯥꯔ ꯂꯣꯏꯔꯕꯣ ꯀꯔꯃꯗ 50 ꯆꯠꯄꯤ ꯊꯥꯎ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤ 50 ꯆꯠꯄꯤ 100 ꯆꯠꯄꯤ ꯊꯥꯅꯔꯝꯃꯤ 10 ꯆꯠꯄꯤ ꯊꯥꯎ ꯏꯀꯥꯏꯅꯔꯕꯅꯤ ꯑꯃꯨꯛ ꯆꯪꯕꯗ 150 लोना पल्लबने पेलबने लेंकोकनी लाइए क्या आजकल ट्रेन को सिर्फ मठा आते रहता है सब मठा आते रहते उसके बच्चा लोग को लेकर नहीं आता है हाँ लाई ऑटो नहीं लाई फजरती खरा पूरा हुआ है ओ माँ फूपर से बोरी सारा फूपर जाते हैं कबू लौसिंग कारा फूपर के मरा दम सांगे बने मरा हेक्टर पदा हिंद्रे दम अदुना चर चती है मुना मरा दम चटपा रेडी पीए बा मरा से नंगी आ खोनंग पामिदी हेले जुबी पामिदी मितना थुप्पा गाड़ी ने तेदा कोचर चले जाना सी एलबी अमदा लाओ हाइदो लाक्तबा आई इसै चलुई बेंदो अस्ति संजोय चलुई खातोन लाई अंग्रास की तो नहर ngang रुरे मास की तर क्या मास की 22 ताई संग काबदो मांगदो लाई अंग्रास तौनी लाइसंग लुई चली वाली न लाइसंग बुदी लाइसंग बुदी लोइबा चप मानरे अदुना हाना हायौरिबा पैसा जुगाजुग तौबगी ओ असीदी मु कनो सेवन ट्रैक निंदा नुंग सुजनबा गाड़ी वीडियो लौरी मचा मसु लाबसे मुझे अवाबनी चाम यंखै पैसा रे मीना 500 4 लिसिंग थाने दो नंग चाम यंखै कोक सारी लाय नो इबुंगोसे टाउन दे हुस लाउन थरोंगनी चंबा हाइते नि मांगदा चोंगिदो उद्रो चंगनिदो उद्रो खगजाम थारो मोगे मपोतसे पिनिंद्रे खंगे पिनिंद्रगा पिरकनो नतियाबा चरे चतियाबा लई पांबिसे मा बोरी मसे कनो ना ओरगनी से मयांगदो चरे चतियाय पांबिसे बोरी साना फुपो जादे हायबा एगाना
ꯆꯠꯔ ꯆꯠꯇꯦꯅ ꯃꯔꯥ ꯌꯥꯝ ꯆꯠꯄ ꯑꯗꯣ ꯄꯣꯅꯨ ꯌꯧꯔꯒ ꯃꯔꯥꯁꯦ ꯈꯔ ꯁꯤꯊꯔꯛꯄ ꯑꯗꯨꯒ ꯐꯨꯛꯑꯒ ꯊꯥꯗꯣꯏꯕ ꯏꯁꯟ ꯍꯣꯠꯅꯔꯨ ꯁꯅꯥꯇꯤ ꯑꯃꯨꯛ ꯆꯪꯕꯗ 300 ꯂꯣꯏꯒꯅꯦ ꯅꯪ ꯆꯪꯕꯤꯔꯨꯅꯨ ꯀꯔꯤꯅꯣ ꯚꯥꯕꯣꯛꯇ ꯄꯩꯁꯥ ꯊꯥꯎ ꯍꯥꯏꯅ ꯅꯣꯏ ꯕꯥꯇꯣꯟ ꯊꯥꯎꯕ꯭ꯔꯣ ꯚꯥꯕꯣꯛꯇ ꯃꯊꯧ ꯇꯥꯕ꯭ꯔꯣ ꯃꯤ ꯋꯥꯅ ꯁꯛꯏꯕ ꯑꯣꯖꯥꯁꯤꯡꯗꯨ ꯊꯥꯕꯤꯌꯨꯗꯅ ꯄꯩꯁꯥꯗꯣ ꯅꯣꯡꯁꯦ ꯃꯪꯉꯤ ꯆꯨꯗꯣꯏꯕ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯄꯣꯞꯁꯤꯒ ꯑꯦꯜꯕꯤ ꯊꯥ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣꯗ ꯑꯩꯅ ꯂꯩꯄꯥꯛ ꯒꯥꯔꯤ ꯂꯥꯛꯄ ꯑꯣꯏꯅ ꯂꯥꯛꯄ ꯉꯥꯏꯕ ꯁꯨꯝ ꯊꯥꯔꯦ সুন্দর লইলে সুন্দর হইতো না ꯃꯤ ꯑꯃꯇꯪꯒꯤ ꯀꯣꯃꯦꯟ ꯄꯥꯕ ꯉꯝꯗꯦ ꯇꯣ ꯄꯥꯔꯤꯁꯤꯗꯤ ꯀꯣꯃꯦꯟ ꯄꯥꯏꯗꯣ ꯎꯗ꯭ꯔꯣ ꯀꯅꯥꯅꯣ ꯉꯁꯤ ꯃꯥ ꯆꯠꯀꯅꯤ ꯒꯧꯍꯥꯇꯤꯗ ꯀꯅꯥ ꯀꯔꯤꯒꯤ ꯗꯨꯕꯥꯏꯗ ꯆꯠꯀꯅꯤ ꯑꯗꯨꯒꯤ ꯄꯥꯁꯕꯨꯛ ꯁꯤꯡꯒꯥꯗꯨꯅ ꯊꯣꯛꯆꯩ ꯒꯥꯔꯤ ꯊꯧꯔꯣꯏ खरा नबगी पिरउमी उदंगिदा दो आई फजना थादगे कोक साबगी वा नसदे इबुंगो पेलबनी खरा थानाबगी पिरउमी उदंगिदा आई फजना थादगे पिरके कुन चप्पी थागेरा जाखै चप्पी थागेरा चाम चप्पी थागेरा क्या थाने हायो ओ हाथ दुबई चत्रो अदो के तो गुनो दुबई दा थबो मुजा तोइना होय ने अदो नोय के तो हायना बा मादि अखोय लाइ थाबा नोय गाय लेब्रा खंजना अइया नोयदि होरा होरा थबक तो हाय हाय ताकते गाड़ी लौना चाहिए भारे हाय नगांग दे हाय पैसा दे होरा होरा थबक की मैम सुरम नो हाय लाती अरे नोंग चुरे ऑटो हाँ पूगे जो हाय रोई दा बेना अरे बिस्ना करके भाबो थारे नो हेरो है अरे नोंग चुरे पूगी दा या हाले त्रदे भाबोक दे के थादो नो मी नाम ताबो लाइबा प्रसादी फंगो लाई मी के पैसा थादो के नो अयन थाबेल भी दी लाक्तबा नोयगेदी लाफम थोक्तबनी मसु आई खंगे बेंदो एलबी थाइगाना नंगसु हाइदे इचे पुंगा चलिन
ꯒꯥꯔꯤ ꯆꯠꯄ ꯆꯍꯤ 3 ꯁꯨꯔꯗ꯭ꯔꯥ ꯆꯍꯤ 2 ꯇꯥꯆꯧꯒ ꯈꯪꯗ꯭ꯔ ꯑꯃꯁꯨ ꯈꯪꯅꯩꯗ ꯅꯍꯥꯟ ꯋꯥꯔꯤ ꯁꯨꯅꯩ ꯑꯩꯒ ꯍꯥꯟꯅ ꯍꯦꯛ ꯆꯪꯈꯤꯕ ꯎꯕꯒ हरे कृष्णा याम्बा है हरे कृष्णा ओजा है बेनो एलबी था नोटिफिकेशन लागते गुंडा दोनों ने ꯄꯜꯂꯕꯨꯡꯉꯣꯗꯒꯤ ꯈꯨꯂꯥꯏꯕꯣꯝꯒꯤ ꯅꯦꯆꯥꯒꯤ ꯃꯇꯩ ꯃꯗꯣ ꯆꯥꯝ ꯊꯥꯔꯤꯗꯣ ꯎꯍꯧꯗ꯭ꯔꯥ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯊꯥꯔꯝꯃꯤ ꯍꯥꯏꯊꯥꯔꯝꯃꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯍꯥꯟꯅ ꯃꯤꯅ ꯊꯥꯔꯤꯗꯨꯗꯤ ꯕꯣꯕꯣꯛꯇ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯔꯤꯅꯤꯅꯦ ꯈꯪꯂꯤꯕꯣ ꯍꯣꯏ ꯍꯣꯏ ꯊꯥ ꯍꯌꯦꯡ ꯆꯥꯗꯣ ꯊꯥꯎ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯕꯦꯟꯗꯣ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯑꯅꯤꯔꯛ ꯆꯪꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯍꯩꯇꯕꯗꯣ ꯑꯗꯨꯅ ꯇꯜꯂꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯉ ꯑꯗꯨꯝ ꯊꯥ ꯆꯠꯄꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯡ ꯑꯃꯨꯛ ꯇꯧꯈꯤꯕꯗꯣ ꯊꯥꯕꯨꯡ ꯐꯥꯅꯕ ꯀꯔꯝꯕ ꯊꯥ ꯊꯥꯎ ꯐꯥꯗꯣꯏꯅꯣ ꯁꯦꯞꯇꯦꯝꯕꯔ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯄꯨꯔꯥ ꯊꯥꯎ ꯐꯥꯗꯣꯏꯔꯥ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯅ ꯔꯤꯌꯥ ꯗꯦꯕꯤ ꯋꯦꯜꯀꯝ ꯃꯤ ꯂꯩꯇꯕꯗꯣ ꯑꯩ ꯂꯩꯄꯥꯛ ꯀꯥꯔꯤ ꯉꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯁꯨꯝ ꯂꯩꯕ ꯇꯟꯗꯅꯅꯦ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯔꯤꯃꯤꯗ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯔꯤꯌꯥꯕꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ
ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯏꯕꯥꯏꯔꯅꯕꯤꯗꯣ ꯃꯥꯒꯤ ꯃꯆꯟ ꯑꯩꯈꯣꯏꯅ ꯅꯣꯛꯄꯅꯦ ꯀꯩ ꯅꯣꯛꯏꯕ ꯕꯥꯗꯨꯒꯣꯔ ꯁꯛꯄ ꯑꯃꯗꯨꯒꯤ ꯃꯇꯧꯗꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯏꯌꯥꯝꯕꯗꯨ ꯐꯖꯅ ꯁꯛꯏꯗꯨꯕꯣ ꯆꯨꯏ ꯐꯈ꯭ꯔꯦ ꯑꯣ ꯆꯨꯏ ꯐꯈ꯭ꯔꯦ ꯍꯥꯏ ꯔꯤꯌꯥ ꯗꯦꯕꯤꯁꯤ ꯂꯥꯛ ꯈꯨꯝꯗ꯭ꯔꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯕꯣ ꯁꯤꯁꯨ ꯅꯣꯡ ꯃꯝꯃꯤ ꯆꯨꯔꯛꯀꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯆꯨꯔꯛꯀꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯇꯥꯆꯧꯅ ꯃꯁꯨ ꯆꯪꯁꯤ ꯍꯥꯏꯗ꯭ꯔꯣ ꯀꯥꯏꯗꯩ ꯍꯥꯏꯗꯣꯏꯅꯣꯗ ꯃꯤ ꯍꯧꯖꯤꯛ ꯃꯤ ꯀꯔꯃꯗ ꯂꯥꯛꯑ ꯀꯥꯏꯗꯩ ꯍꯥꯏꯅꯒꯦ ꯏꯁꯩ ꯇꯥꯏꯀꯣ ꯊꯥꯔꯣꯏꯗ꯭ꯔꯣ ꯀꯅꯥꯅꯣ
ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯀꯥ ꯍꯥꯏꯔꯛꯎ ꯇꯥꯆꯧ ꯂꯩꯕꯗꯨꯒ ꯁꯨꯝ ꯍꯥꯏꯗꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯀꯥ ꯍꯥꯏꯔꯛꯀꯅꯨ ꯇꯥꯆꯧ ꯂꯩꯕꯗꯨꯒ ꯁꯨꯝ ꯍꯥꯏꯗꯕꯅꯤꯀꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯀꯥꯏꯔꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯔꯤꯅꯤ ꯁꯨꯔꯥꯠꯇ ꯆꯪꯂꯛꯑꯣ ꯈꯪꯉꯦ ꯁꯟꯖꯣꯏ ꯀꯣꯡꯕ ꯃꯇꯝꯗ ꯆꯪꯉꯧ ꯍꯥꯏꯔꯒ ꯁꯨꯔꯥꯠ ꯆꯪꯉꯧ ꯑꯩꯅ ꯆꯪꯉꯛꯀꯗ꯭ꯔꯣ ꯅꯪꯅ ꯆꯪꯉꯨꯁꯤ ꯍꯥꯏꯒꯗ꯭ꯔꯤꯅ ꯏꯁꯨ ꯆꯪꯉꯨꯁꯤ ꯍꯥꯏꯔꯒꯅ ꯑꯩꯅ ꯆꯪꯗꯣꯏꯗꯣ 뭐가 말이야. 하나, 나를 보고 그래. 그랬더니 아까 뭐 하겠다 오래. 아까 뭐 하더니 이따 갔다 오지. 그럼 아시 선비씨 강가다 아시 아니라 거래. 선비 아시 나와 보지. 미나 미신 더 줄어는 보고 매기. 까도 보고. 까도 보면 더 줄어. 아니 노 왜 얘기 더 줄어라고 그러니까 나 하나 보고. 누나 내가 하나 딱 넣어. 나이 소폰들이 그런 거를 이제 보기 돼야지. 무사세 막 신사 사대 또 보내 주는 머라타에는 그자고 머라타도 그것도 무슨 다이나 상가지 여기는 내가 나서거든요. 상가지 그렇다고 그것도 어떤 거 너무 그러나 보고나 배신나리기다 보고는 그랬다가 하나 말안 하게 됐다가 아주가 ꯇꯨꯝꯗꯦ ꯕꯟꯗꯧ ꯃꯤ ꯂꯥꯛꯇꯗꯨꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯍꯣꯁ ꯖꯤꯟꯗꯥꯕꯥꯗ ꯆꯦꯡ ꯈꯩꯔꯨꯒꯦ ꯃꯆꯨ ꯍꯣꯏ ꯕꯦꯟꯗꯧ ꯈꯩꯔꯨꯔꯣ
아래 컵박을 나왔네. 끝나면 내가 또 진작이지. 어여봐. 아버님 엄마 하고 와. 자고. 와이 동안아. 나는 누가? 와이 동안아. 그냥 컵박 뭐 혼자 돼. 하나 컵박 꺼내 하자. 난 내가 비. 나도. 이제는 안 담아 컵박 먹는다. 여기서 저런 왕범이 만나면서 만대변도 모바일 옵 오이로가 그러기 그냥 그리드가 나오네. 홍보도 쓰고 타라니 예피드디 ngang 오 사나비 라에 하이 까까 사나비 라에 깨더르게 사나비 제불기 사나토이 하이도 강불 마수 강해 사나비 ngasi college challubro like tawro kaganagi photo ama uinya kaka nangi photo ama uine kaida uriba kaka chalui karinjang chai kaida uino sanabe like tawro kaka chalui hai 사나토이 하이도기 넘버 가라 하로 해수 되비다 마이 넘버 레티보 좀 강나 버튼 넘버 디레이트야 아하 사나비 까까 포토 까이다 우리노
怎么样？你大的，那就说他们볼빈기 제인티도 ꯈꯪꯕ꯭ꯔꯥ ꯀꯀꯥ ꯖꯌꯦꯟꯇꯤ ꯈꯪꯉꯤ ꯑꯣꯖꯥ ꯈꯣꯏꯃꯨ ꯋꯥꯏꯂꯤꯕꯒꯤ ꯅꯨꯄꯤꯗꯣ ꯈꯪꯉꯤ ꯈꯪꯉꯤ ꯈꯣꯏꯃꯨ ꯑꯣꯖꯥ ꯈꯣꯏꯃꯨ ꯋꯥꯏꯂꯤꯕꯒꯤ ꯃꯥꯏ ꯅꯨꯄꯤꯅꯤ ꯑꯗꯣ ꯀꯃꯥꯏ ꯑꯗꯨ ꯀꯩꯗꯧꯕꯗꯣ ꯈꯣꯏꯃꯨ ꯋꯥꯔꯤ ꯂꯤꯕꯗꯣ ꯈꯪꯉꯦ ꯈꯣꯏꯃꯨ ꯑꯣꯖꯥ ꯈꯣꯏꯃꯨ ꯋꯥꯏꯂꯤꯕꯒꯤ ꯃꯇꯨꯅꯦꯕ ꯑꯗꯨ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯒꯤ ꯐꯣꯇꯣ ꯑꯗꯨ ꯈꯔ ꯂꯧꯕꯤꯔꯛꯑꯣꯅꯦ ꯃꯣꯏ ꯃꯅꯥꯛꯀꯤ ꯃꯤꯗꯒꯤ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯁꯣꯟ ꯃꯣꯏ ꯃꯅꯥꯛ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯊꯥꯞꯄꯅꯦꯕ ꯃꯊꯧ ꯇꯥꯕꯒꯤ ꯍꯥꯏꯖꯕꯅꯤ ꯁꯅꯥꯕꯤ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯎꯔꯤꯕ ꯑꯣ ꯑꯣ ꯃꯥꯏ ꯐꯦꯁꯕꯨꯛꯇ ꯎꯔꯤꯔꯣ ꯀꯃꯦꯟꯗꯣ ꯈꯔ ꯀꯟꯅ ꯄꯥꯕ ꯌꯥꯗ꯭ꯔꯣ ꯕꯦꯟꯗꯧ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯥꯗꯦꯅꯦ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯅꯤ ꯀꯩꯕ ꯖꯌꯦꯟꯇꯤꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅ ꯃꯃꯥꯅꯤ ꯑꯣꯍꯣ ꯏꯍꯦ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯥꯏꯕ꯭ꯔꯥ ꯏꯅꯦ ꯖꯌꯦꯟꯇꯤꯗꯣ ꯃꯅꯤꯅ ꯅꯤ ꯍꯥꯏ ꯃꯅꯤꯅꯤ ꯍꯥꯏꯕ ꯑꯣ ꯃꯅꯤꯅꯤ ꯃꯅꯤꯅꯤ ꯍꯥꯏꯕ ꯁꯅꯥꯕꯤ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ
ꯑꯁꯨꯝꯅ ꯅꯍꯥꯟ ꯏꯁꯩ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯤꯅꯤ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ, ꯀꯣꯟꯅ ꯈꯪꯉꯤꯅꯤ. ꯑꯗꯨꯅ ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯅꯍꯥꯟ ꯏꯁꯩ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯤꯅꯤ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ. ꯀꯣꯃꯦꯟꯁꯦ ꯄꯥꯅꯤꯡꯗꯕ ꯃꯥꯜꯂꯦꯀꯣ, ꯄꯥꯔꯤꯁꯤꯗꯤꯅ. ꯀꯣꯃꯦꯟꯁꯦ ꯄꯥꯅꯤꯡꯗꯕ ꯃꯥꯜꯂꯦꯀꯣ, ꯄꯥꯔꯤꯅꯤ. ꯖꯦꯟꯇꯤꯅ ꯀꯀꯥ ꯄꯩꯁꯥ ꯄꯤꯕ ꯐꯣꯇꯣꯗꯣ. ꯑꯣ. ꯐꯣꯇꯣ ꯄꯤꯕ ꯐꯣꯇꯣꯗꯣ. ꯑꯣ. ꯃꯥꯏ ꯐꯦꯁꯕꯨꯛꯇ ꯊꯥꯡꯒꯠꯂꯛꯏꯔꯣ? ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯍꯥꯏꯅ ꯀꯨꯝꯕꯗꯣ ꯐꯖꯈ꯭ꯔꯦ ꯌꯥꯝꯅ. ꯕꯥꯛ ꯂꯥꯎꯅ. ꯊꯦꯡꯛ ꯌꯨ. ꯁꯅꯥꯕꯤ ꯀꯣꯃꯦꯟ ꯄꯥꯅꯤꯡꯗꯦ ꯍꯣꯁꯁꯦ ꯆꯠꯂꯁꯤ ꯌꯥꯏ. ꯄꯥꯔꯤꯁꯤꯗꯤꯅ. ꯑꯇꯩꯗ ꯑꯍꯜ ꯑꯣꯏꯔꯦ ꯑꯩꯁꯦ ꯍꯥꯏꯔꯤꯅꯤ. ꯄꯦꯜꯂꯕꯅꯤꯀꯣ. ꯃꯃꯥꯗ
타라게바 마마라 타레이바 까까라 타들어 이젠게 사나비 까까라 타들어 이 포토도 Masuki video HP amadi tawkhribaniko HP ma tawkhribaniko thank you bendo Sanabi kakara tharo du gido kakara tharo ko चालो लोग जाए ने ओके है चालो लोग जाए ने ओके है सनाबी कमा पिरकनी खंगना पामा हाइदो कनानो मसु बिदो कापगी हाइदो नंग थुकै लेगे मोना बोना इ खंगा दमि लेब्रो हानुरे चिंगाबा मकोय खाकबा सामबा सारे चिंगाबा मकोय खाकबा सामबा सारे चिंबा एमा कना लेगे as goldo receive tobune ALB thari haiko thangare sunare sanabi nang lambo to kamai pirakani kakada kanjere mokoi khakpado ngarang wari libada sum sangjale wari libada mokoi khakpado nupana kapanate Oke मैम भाई गाड़ी में लाए लेपा गाड़ी लाए मैम बाय बाय लेपा गाड़ी लाए